ꯑꯗꯣ ꯁꯤ ꯏꯅꯣꯒꯤ ꯃꯁꯔꯨꯝꯁꯤꯒ ꯇꯧꯔꯦꯀꯣ. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯅꯣꯛꯀꯤ ꯃꯁꯔꯨꯝꯒ ꯌꯦꯟꯒ ꯊꯣꯡꯕꯅꯦ. ꯐꯖꯔꯦ ꯉꯁꯤꯒꯤꯗꯤ. ꯁꯥꯎꯅꯤ ꯁꯤꯒꯤ ꯃꯁꯔꯨꯝ ꯆꯥꯎꯗ꯭ꯔꯤꯕꯀꯣ. ꯄꯤꯛꯏꯕ. ꯑꯩ ꯆꯥꯅꯤꯡꯉꯦ. ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯒꯤ ꯀꯣꯔꯤꯌꯥꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯔꯣꯝꯗꯒ ꯆꯥꯎꯕꯗꯣ ꯑꯩ ꯆꯥꯅꯤꯡꯉꯦ. ꯑꯗꯨ ꯉꯁꯤ ꯊꯣꯡꯉ ꯂꯩꯔꯝꯃꯦ. ꯂꯦꯛꯇꯁꯅꯦ ꯑꯗꯨꯒ ꯒ꯭ꯔꯦꯚꯤ. ꯁꯤ ꯍꯩꯊꯔꯁꯤꯔꯣ? ꯍꯩꯊꯔꯣ. ꯐꯖꯩ ꯃꯆꯨꯁꯤꯁꯨ. ꯌꯥꯔꯦ. ꯍꯩꯊꯔꯁꯤ ꯍꯥꯏꯔꯣ? ꯍꯩꯊꯔꯁꯤꯅꯦ. ꯃꯔꯨ ꯍꯥꯞꯄꯒ ꯊꯝꯃꯦ. ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯚꯤꯌꯨ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯈꯣꯏꯅ ꯆꯥꯛꯁꯦ ꯍꯥꯎꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯦ. ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯀꯥꯎꯋꯦ. ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ. ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯣ ꯁꯤ ꯏꯅꯣꯒꯤ ꯃꯁꯔꯨꯝꯁꯤꯒ ꯇꯧꯔꯦꯀꯣ. ꯌꯦꯟꯒ ꯁꯔꯨ ꯑꯉꯧꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ. ꯍꯥꯎꯋꯦ. ꯁꯤ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ. ꯌꯥꯝ ꯊꯤ ꯍꯥꯎꯋꯦ. ꯍꯥꯎꯋꯦ ꯌꯥꯝ ꯊꯤ. ꯍꯥꯎꯋꯦ. ꯑꯍꯥꯟꯕ ꯆꯥꯕꯅꯦ ꯍꯥꯏꯅ. ꯑꯩꯈꯣꯏ ꯂꯝꯗ ꯍꯧꯕ ꯆꯤꯡꯒꯣꯡꯒ ꯃꯥꯟꯅꯗꯤ ꯃꯍꯥꯎꯁꯤ ꯇꯣꯡꯉꯥꯜꯂꯦ. ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯀꯨꯛꯅ ꯍꯥꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯌꯦꯟꯒꯤ ꯁꯔꯨꯗꯣ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯑꯗꯨꯒ
ꯅꯪ ꯖꯦꯂꯤꯒꯤ ꯁ꯭ꯇꯥꯏꯜ ꯇꯧꯋꯦ ꯃꯥꯟꯗꯦ ꯖꯤꯔꯤꯅ ꯀꯌꯥ ꯀꯩꯅꯣ ꯂꯥꯎꯋꯦ ꯑꯗꯨ ꯁꯤ ꯃꯁꯔꯨꯝꯁꯦ ꯂꯦꯞꯇꯒꯨꯝꯕ ꯁꯦꯝꯕ ꯑꯣꯏꯔꯝꯅꯤ ꯔꯤꯁꯔꯁ ꯆꯠꯅꯕ ꯌꯥꯊꯪꯒꯅ ꯑꯃꯗꯤ ꯎ ꯋꯥꯗ ꯍꯧꯔꯝꯅꯤꯅ ꯑꯗꯨ ꯀꯥꯟꯅꯕꯗꯤ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯊꯤꯅꯈ꯭ꯔꯦꯕ ꯑꯩ ꯈꯪꯗꯦ ꯏꯅꯣꯀꯤ ꯀꯧꯋꯦꯁꯦ ꯈꯪꯗꯦ ꯍꯥꯏꯕ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯆꯥꯏꯁꯦ ꯏꯅꯣꯀꯤ ꯃꯁꯔꯨꯝꯁꯦ ꯑꯩꯁꯨ ꯃꯁꯔꯨꯝ ꯑꯇꯩꯒ ꯃꯥꯟꯗꯦ ꯑꯇꯩ ꯃꯥꯟꯗꯦ ꯃꯍꯥꯎꯁꯨ ꯃꯥꯟꯗꯦꯕ ꯂꯦग ꯄꯤꯁ ꯅꯠꯇꯦ ꯂꯦꯒꯇ ꯃꯈꯣꯡ ꯌꯥꯎꯕ ꯃꯥꯒꯤ ꯁꯔꯨꯗꯣ ꯑꯉꯧꯕꯁꯤ ꯑꯗꯨꯝ ꯊꯣꯠ ꯃꯩꯗ ꯊꯣꯠ ꯂꯥꯎꯕꯗꯣ ꯅꯣꯡꯊꯣꯛ ꯀꯥꯏ ꯏꯁꯩ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ ꯀꯩꯅꯣꯒꯤ ꯁ꯭ꯋꯥꯔ ꯈꯒꯩꯗꯒ ꯁꯣꯟꯕ ꯏꯁꯩꯗꯣ ꯑꯗꯨꯒꯨꯝꯕ ꯊꯥꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯅꯠꯇꯦ ꯂꯨꯍꯣꯡꯕꯩ ꯏꯁꯩꯒꯨꯝꯕ ꯁꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝꯕ ꯆꯥꯁꯟꯅꯤ ꯆꯥꯁꯜꯂꯣ ꯑꯗꯨꯃ ꯁꯣꯔꯤ ꯅꯪ ꯑꯗꯨ ꯁꯥꯏꯕꯗꯣ
ꯀꯩꯅꯣꯃꯨꯛ ꯇꯥꯏꯕ ꯑꯩ ꯅꯥꯀꯣꯡꯃꯨꯛ ꯇꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯥꯀꯣꯡ ꯐꯣꯟꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯖꯅ ꯍꯥꯏꯕꯁꯦ ꯐꯖꯩꯕ ꯃꯈꯣꯟ ꯆꯣꯛ ꯐꯖꯩ ꯆꯣꯛ ꯂꯥꯎꯕ ꯑꯃ. ꯍꯧꯖꯤꯛꯁꯤ ꯔꯦꯅꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯆꯪꯉꯛꯄꯅꯤꯅ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯃꯥꯔꯁ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ? ꯍꯥ ꯍꯇꯥꯡ ꯃꯥꯔꯁꯀꯤ ꯗꯦꯠ ꯉꯁꯤ ꯗꯦꯠ 19 ꯅ 20 ꯑꯣꯏꯔꯝꯅꯤ ꯑꯦꯄ꯭ꯔꯤꯜ ꯆꯪꯕ ꯅꯣꯡ ꯆꯨꯔꯅꯤ ꯆꯥꯛ ꯆꯥꯕꯗ ꯂꯨꯕꯁꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯅꯦ ꯀꯣꯕꯤꯅ ꯂꯦꯛꯇꯁꯀꯤ ꯃꯥꯏ ꯃꯅꯥ ꯐꯠꯇꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯨ ꯂꯧꯊꯣꯛꯄꯅꯦ ꯑꯩꯈꯣꯏꯗ ꯀꯟꯅ ꯊꯥꯗꯥꯏꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯅꯤꯁꯦ ꯑꯩꯈꯣꯏꯗꯔꯣ ꯑꯩ ꯑꯩꯈꯣꯏꯗ ꯄꯤꯛꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯎꯔꯦ ꯌꯥꯏ ꯃꯌꯥꯝ ꯀꯜꯂꯛꯑꯦ ꯅꯣꯡꯁꯤꯗꯤ ꯑꯌꯨꯛ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯉꯥꯏꯔꯦ ꯑꯗꯨꯝ ꯆꯨꯔꯦ ꯅꯠꯇꯦ ꯄꯨꯡ 9 ꯑꯗꯥꯏꯗ ꯆꯨꯔꯦ ꯄꯨꯡ 3 ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯍꯧꯒꯠꯂꯤꯗꯣ ꯀꯤꯇꯤꯁꯤ ꯂꯩꯌꯦ ꯆꯥꯛꯄ ꯍꯥ ꯀꯟ ꯇꯨꯝꯃꯤ ꯆꯩꯔꯥꯎꯕꯗ ꯊꯥꯕꯜ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯊꯥꯕꯜ ꯂꯩ ꯍꯥꯏꯗꯨꯗꯤ ꯃꯣꯏ ꯂꯩꯁꯥꯕꯤ ꯈꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯎꯝ ꯈꯪꯗꯦ ꯂꯩꯔꯝꯅꯤ ꯊꯥꯕꯜꯒꯤ ꯌꯥꯝ ꯍꯧꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯒ ꯆꯣꯡꯕꯗꯨ ꯈꯤꯇꯪ ꯆꯥꯕꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯈꯥꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯩꯗꯤ ꯆꯣꯡꯗꯦ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯆꯣꯡꯉꯤꯅꯣ ꯑꯩ ꯏꯁꯥꯗ ꯈꯪꯗꯦ ꯍꯌꯦꯡ ꯃꯆꯥ ꯑꯃ ꯆꯣꯡ ꯆꯠꯅꯤꯡꯉꯤꯕ ꯑꯩ ꯆꯣꯡꯉ ꯀꯩꯗꯧꯅꯤ ꯍꯩꯖꯤꯜꯂꯛꯁꯅꯣꯅ ꯍꯥ ꯈꯔ ꯂꯧꯋꯦ ꯑꯩ ꯂꯦగ్ ꯄꯤꯁ ꯑꯃ ꯃꯈꯥ ꯅꯪ ꯆꯥꯔꯕ ꯆꯔꯦ ꯍꯥ
ꯐꯥꯏꯕꯔ ꯌꯥꯎꯋꯦ ꯀꯩꯅꯣꯅꯦ ꯏꯅꯣꯀꯤ ꯅꯠꯇꯦ ꯂꯦꯛꯇꯁ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯁꯤꯡ ꯊꯣꯛꯂꯦ ꯂꯦꯛꯇꯁꯇꯕ ꯁure I'm ready for it. 나 이 풀이 어묵 간 밤이야 또 누구지 아무거나 이봐 밤에 이 풀자 구주구주 말라 Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. tí ăn không nghe Năm mươi. đây hiểu không yêu con đánh đi biết không 그지? 다시 나야지. 너무 많이 나오라. mẹ có video chỉ bu like subscribe cho lắm đúng không? Akwai mun được video đó, bé còn nữa. Cũng là sai tới cái nó đi, thay cho nó. Ado, mấy mấy cái máy đâu nè? Ado mẹ akwai dao yang man khi mà dùng một cái đó. Mà thằng video đó muốn là sẽ ngay khi đi mà ta sẽ ra cái đó. Mẹ na akwai video chỉ bu, mẹ video đó ikon yang thằng cái gì, hảo yang ngay khi chứ. Ado mẹ nó cái này video saling bay saling mà chỉ lấy video sáng cái đó ngay khi đi. Bye bye. Ngay khi đó xin chào.